ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯤꯐ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯕꯤꯐꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯏꯔꯣꯝꯕ ꯈꯔ ꯑꯃꯒ ꯑꯗꯨꯒ ꯀꯣꯠꯅꯕ ꯁꯤꯗ ꯃꯅꯥ ꯈꯔ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯅꯕ ꯇꯧꯔꯁꯤꯀꯣ. ꯃꯍꯤꯁꯤꯐꯥꯎꯗꯤ ꯐꯖꯔꯅꯤ ꯅꯪ ꯅꯪ ꯂꯥꯎꯔꯒ. ꯄꯤꯁ ꯐꯖꯕ ꯑꯅꯤ ꯑꯍꯨꯝꯇꯪ ꯍꯥꯞꯆꯤꯜꯂꯒ ꯈꯤꯇꯪ ꯀꯜꯂꯦ. ꯃꯍꯤ ꯈꯔ ꯀꯜꯂꯦ ꯆꯥꯕꯗ.
ค่อยๆเลย好สโมกที่เพลยสโมกที่ไม่ด่าเยอะ好什么一定咁啫，冇差文啦，我冇可能。好đấy em. Vâng em, khi đi mà tăng sai lúc xin giờ game, thằng nhiều video đông thì là gì em, like subscribe tổ bia mô, bye bye.